Russian forces na ot nei khiba Ukraine gi bucha da mai chaklaba hakchang khara su phangkhre Russian lanmi sing withdraw tawkhraba matung da micham sa kaya hatok laga hundok lambagi awaba masak thengna khiba Ukraine gi bucha da makhata na mai chak thoklaba hakchang khara su phangkhre yang haida ba mawong da hakchang amadi kanbiu haibagi mawong da makhut thangat laga siba atopa amagi makokna nongmai maruna hat khiba amasung atek akai marakta apikpa angang amagi maina kathoklaba makhong ama likhatuna leiba ukhi haire khwaidagi nauna thengnariba maina chakthoklaba hakchang singdu masing taruk sukhi prithivigi leibak singna Russia gi mathakta akanba yaningdaba phongdok lingai anauba hakchang singdu su thengnarakhiba nei mi sing adu kanano amasung makhoi kamdongna sikhibano haibadudi khangdre sanabung amagi manakta leiba residential street asi hakchang singdu journalist singna thengnarakhiba nei yum amata yamna naha oiriba nupa ama kaptuna hatoklaba matungda mahaki hakchang adu laikhairaga taduna leramba thengnakhi hakchang marina lambi da taramba thengnakhi amasung makhoidugi manungda amadi mamitta nongoi maru phawdokhi haire masi yamna tamthiba mawongne Russian President Vladimir Putin ase norokta satkadabani haina journalist singa punna lakhiba Ukraine gi interior minister Denis Monastisky na phongdokhe kiplamdam gi police ke top official amana sikhiba singdugi manungda amadi apikpa angang ni haina phongdokhe handaki thokdok asi mamangda asi bhaksang yamdrabada chamri ga tara thengnakraba matungda nei masigi matangda Russia na di buchada micham ama phawba otkhidei asi bhaksang tabagi photo amasung video mayam si Ukraine Russia bu mingcha thian nabagi damak sembani haina phongdokle adubu Russian forces withdraw tawdringai mamangda lauba satellite ki picture sing dasu asi bhaksang sing chayol kaya taduna leiba ukhi high resolution satellite photo sing du maming leiraba maxer technology na laukhibane maduda hakchang kharade makhut punba ukhi amasung victim sing du ayamba anakpa range dagi kapkhibani haire triti sem saraba matungda da Putin-Zelensky Unaba Yagani ingthaba puraknabagi treaty ama sign tawnanabagi damak sem saba loiraba matungda da Russian President Vladimir Putin amasung Ukraine gi President Volodymyr Zelensky gi marakta Unaba Yagani haina Russian sarkar na phongdokre aikhoi gi maikei da kariyamata hongdei aikhoi gi President gi damak asigumba mifam ama pangthokpa yabagi wafam du aikhoi na reject tawdei adubu yanagadoriba wafam adu laikhai taraba matungda da asigumba mifam pangthokpa haibasi oithokadabani haina Kremlin gi spokesman Dmitry Peskov na haikhe yamna sathina mang taklaba lan loisinabagi damak Ukraine amasung Russia gi marakta mihut singgi thakta mifam kayarak pangthokre adubu ngasi phawbadi lan loisinanaba laikhai tathokpa ngamdre Russia bu yengthiba leibak singda chinjak yonbada khara haisingna tawragane Putin handaki chahi asida Russia na chinjak export tawbada maruoina Russia gi mayokta yengthiba policy chathaba leibak singgi mafamda khara haisingna thabak tawragani haina Russian President Vladimir Putin na phongdokre handaki chahi asida malem sinba thungda chinjaki awatpa leiba matamda aikhoina miraibakta chanaba polam sing thadokpada khara haisingna tawba tai masida aikhoigi mayokta mayek sengna leiba leibakta karamba mawongda export tawgani haibadu cheksinna yengba tai haina Putin na leibak asigi agricultural sector support tawnabagi mifam amada phongdokhe export tawbada cheksinna tawba loinana sathok hengalakpa maramna prithivigi marketa piriba mamaldagi Russia dana hena mamal hongna chana thangnaba polam phanghanba ngamgani haina Putin na haikhe chana thangnaba wata bhaibasi lamba tawnabada Russia gi khudongchaba amane prithivigi chinjaki marketa mamalda ahongba kaya lakpa matamda Russia na masagi praja ngakthokutuna thamba tai haina Ukraine gi landa tangka kaya da maithiba nanglaba President Putin na haikhe Russia asi prithivida gehu khwaidagi chawna thadokpa leibak amane ing 2021 ge June 13 da loiba ikon konba lahu singugi chahi da Russia na gehu tan million 38.4 yauna cheng Hawaii tan million nifuga mapan export tawki haire aroibada tabiriba pumnamakpu thagachari